ngasi phong ki ba tuan tuan manipuri si phong sing amasum thok ki ba thodo wa thok sing digi maru oibe I pau sing myam na pizagi ahan bada ngasi phong ki ba se phong digi editorial column dagi content ma khatang lokho charaka na myam na hana thamjagi aduga ngasi thamjaga duri ba content na sigi maming sina kumza english sing ani ga tara ga taret ki election do haibani masigi content si hana myam da share tawjagi sahi mangal gi matung da pangthok kadaba manipur gi state assembly election gi matamasi nomu gi asum nakshilakli Manipur gi ikon ko na pangthok kiba state assembly adu kumza english ngani ga tara ga taretani hairiba assembly election asida mai pak kiba merep singi matam loshilakadaba matam asi koshilaktrabani matang asida khoina amuk hallaga yengba yariba wapham amadi kumza english ngani ga tara ga taret ki state assembly election adu karam tawkhibagi haibisini kumza english ngani ga tara ga taret ki state assembly election asida Congress na seat kun-nipan fangduna MLA masing khwaidigi yamna kaba party oikhibani adubu laibak thibadi party asina government semba ngamdana tokhibani masigi mahutta seat kun-ga mathoi phangduna ani subada laikhiba BJP na lusingbu government ama state asida lakhibani BJP na lusingbu government ama semkiba matamda Congress ki ticket tagi karakhiba MLA ama yauna atopa party amadi Independent MLA amana sawat kibani matamaduda miyamna hangnakiba asobo hang amadi kari maramdagi Congress na MLA masing khwaidigi yamna karabasu government semba ngamkhidabano haibisini wohang asi leijarabasu Congress na government semba ngamdaduna opposition gi bench ta leikhre party asina opposition gi bench ta leiringai da opposition party ama oibigi thabak sing mating leina tawba ngamkhibara natragana ngamkhidabara Mashigi wahang amasu lairi asigumba wahang asigi matakta atopo wahang amana Manipur da BJP na lusingba government ama sema ngamkhriba adu karigumba center da BJP na lusingba government lairamdaba tarabadi oithoklamgadra haibisini masigi wapham asidi hauzik se minister oiriba nongthongbam Biren amasum works minister oiriba Th.Bishorjit na Soidana Khanglamni masina wapham ama oikhraga Mataktasu panjakiba say taraga mga government paidaklaba matung Congress na state asida opposition gi bench ta famkiba matamaduda opposition party amagi tawpham thokpa mathauksing adu ningthi na tawkhibara haibigi wahang asimadi haujiksu asumak lairi Congress party opposition party ama oiba tawpham thokpasing tawrabasu ison bigi masak amadi leibak miyamna unakhibani Congress na su opposition party ama oibigi law khongba kya tawrabasu government pairiba party singna tasinaroi haina khanbagi mathau khara hankibara haibasu wahangsu olaidi Manipur da sai tara manga Congress na sakti paiba matamda okram ibobina minister oikhibani Manipur gi powari da sai tara ga manga amadi khwaidigi sangna minister oibisi o ibobina ahanba oiribani hoi risang kaisingsu Theng thang ahumlak sit minister oi khidi haibabu oi ibobidawna sahi taraga manga mapung fana sit minister oibadi ngamkhidabani India gi oina khwaidigi liraba political party asina theng thang kyarak state asida sakti pairam laba matungda BJP gi makhutta maithi banangkiba sigi maramasi mamutta na thidokpa mathoktai masiga loinana makhoigi mangluraba mapangal kankhatnanaba honaba mathoktai haina khali Kumza English singani ga taraga taret ki assembly election da Andhro Kendra, Wangwoi Kendra, Wangkhai Kendra, Kaksing Kendra, Lamlai Kendra, Wangjing Tentha Kendra na singba kaya da Congress ki mute sing karabu makhoi loinamak mangkhrabani asumna mangkhriba sina karidagi no haibasisu party asina nainaba mathoktai asumna Congress MLA kaya mangkhiba sidigi hendoklaga MPCC ki president Govidas Konthongzom Phawa president gi from party amadi MLA oiba pumba thadoklamlaga BJP da yawkhrabani asiguma thodok kya ma Congress party da thulakriba asi karidagi no haibasi hauzik MPCC na taraina lofam thokte haina khale tasing na hairabada Congress party gi oinadi hauzi asi anauba para kaya tambagi matam aduni haibasi kaufam thokte haina khalli haba editorial column sin myam na thamjaribasi Amasu makasa tajarak po na to pamaroi bi ipausing myam na pizage myam loi folk taminasi makasa tarak po na to pamaroi ba paukhra na miyoi taret fagat khre ngara nungthil pung ahunga minute nifu ga taruk tabra district administration amasum
District Police Imphal East na lokhalakpa preventive measure gi saruk ama oina di Manipur Conservation of Peatland and Wetland Act 2014 gi makhada Imphal East ki CMC Hospital maya gi koirangai jaga gi lafam singda aini kaina sajilamba singi mathakta drive satakre maduda patadar ama yauna miyoi taret Peatland Act violate tawbigi damakta fatkre drive aduda fagat kiba gari sing su makhata ba formality singi dama hangang police station gi custody da thamli drive asi makhata na satakhi gani hairaduna mari lainari ba khuding makna lafam sing preserve tawnaba appeal storokli atopa pawamana caretaker gi fingerprint thengnare Assam gi Guwahati de thokiba ahal oiraba matai manawa mabu tamthina halambagi thaudok ta makhoi gi caretaker aduna maru oina suspect oiri crime aphamadudha caretaker Akash Chaudhary gi fingerprint sing thengnabadagi khongthang asi lakpani development asi yum sakisa numita Guwahati gi police commissioner Harmit Singhana confirm tawki Akash Chaudhary amasuma ki loina bibu lebak pokpo numita police na phaki amasum makoibu Dispur police station na wahang pang tawki ahal oiraba matai manao khalambagi thaudo odu hokiba ningthokabagi numidang athengbada Guwahati city gi Bentola da leiba Sandanagar da thokibani laikhidraba singdi masagi sai marfu taruk suraba Nani Gopal Barua amasuma ki loinabi masagi sai marfu mapan surabi Mina Baruwani ahal oiraba matai manao sigi I tairab haksang sing belum da leiramba thengnakhibani haina pausna sumakhatana palle Makasa tarakpoina to papau kharana Jharkhand samu amana khunja ani hatkre Jharkhand gi Dumka district ki tuan ba mafam singda samu lamsa amana khunja ani hatkre hairi Forest Department official amana ngasi phungdokre Divisional Forest Officer DFO Abirup Sinha na phungdokpagi matungina ahanbada ngarang ayuk Masliya Police Station gi manungsana leiba Fatehapur khunda samu aduna attack torakpadagi Shibudan Sansada sei kuntraga manga kauba miye ama sikhi matungda samu adu Jama Police Station gi manungsanba Maharo khunda amuk hanjin khraga Bidesi Mandal Yangkhai kauba miye amamu halamkhi haina makna makhatana phungdokli atopa paw amana mo Punjab ki MLA disqualify tawkhre Punjab Legislative Assembly gi Speaker Rana KP Singhana Zaitu constituency ki MLA Baldev Singhabu anti-defection law gi makhada house ki member oibadigi disqualify tawkhre hawkhiba English singaniga taraga mapanda Baldev Singha Aam Adami Party AAP thadokkhibigi matung mahakpu disqualify tawbina ba haijaba petition ama speaker da thakibani panma yabadi hawkhiba English singaniga taraga nipan gi July da Sukapal Singha Kharabu opposition leader gi famdagi laukthokibagi matung Baldev Singha yaun AAP gi MLA kharana party gi leader ship ki mayokta irang hawkhibani matungda Baldev Singha su khairana nauna sema Punjab act party da yawbaga loinana Faridakot seat ki 2019 gi Lok Sabha mikhal thengnakhibani hainasu phungdorakli Loshilakpoina to papamana Sri Lanka gi president one country one law gi damak wathok oiraba lamboibana lusingba task force semkhre Sri Lanka gi president Gotabaya Ras Prakashna leba asida one country one law satna hanana bagi damak Muslim gi mayukta lepada maming salaba wathok oiraba Buddhist lamboiba mana lusingba miyoi taragomdoi saba task force ama semkhre One country, one law si English singa taraga mapanda ras Prakash ki election gi kholaw amoiki President gi election aduda Ras Prakash na leba sigi mising yamba Buddhist gi vote yamna phangduna mai pakhi amasum haujiko ina di pawsi ma matang sa lusinjaragi amasum pathosa gi rusoi gi plan gi ba kya yarsi ma nang pigani matam gi maru e bi pawsing su leptana ma update pijaraki haina channel sigi mekeri gi ma thamjari and thank you